Punga dem. Punga tayo mo. Sa pong mapantara hele. Mapan makai hele sa tara ta. Ojo thawai milal nang se yung pungta tama tam dai kasi rin lakhi ba rin yung pamaduda housing asai lagi pamaga lakhi ba du mo ima sing adu housing pung mapan yung mitara marum ta pung matam masida ai koi masing lam na bare action force amasung Manipur Police Commando gi tongan forcing na ai koi tiar gas amasung wok bom sing kapsin lagai koi hai yung pam stegi tan khai khre housing masing lam na ba tiar gas amasung wok bom sing kap khi ba du da Meira Paibi sing mai kai da aso pan yarong ba hai bi tha ja ba du nei re housing mai housing phau ba da housing koi mafam ja pham ba Meira Paibi sing housing ai koi tongan ba mai kai sira sai khang na housing sen bi phim adu ne housing nei ba se housing makha ta na reputation force na dai ba sok la ba imam so housing lai kan ri housing so le ba housing so la ba Sambil sabi. Awi si masing yang naman Meira Paibi sing adu gi malak tagi ang tungan mai kai tagi na ha sing khogok sula ka na security force mai kai tamna nung khadena pu so do thoi adu ha hai khata na ko security force dia gas ka paganda hai ba miyam se ko tan khai na bo nari Hौji ko lady mafam asi singi mai singa makha gi traffic island gi hek nak tak mafam adune ngasi yuk thawai mil ni akoi tongan ima singna tongan Meira Paibi sing loina raga Manipur gi saktam kai gi dablo rebdi akoi ma sing tumina leiroi haiba banner gi makha da hairiba bai Manipur gi chief minister unana bai damak chief minister banglo tamna akoi singi mai kongbro ta leiba adugum loba thawai mil gi office gi lakheba adugum loba Meira gi lele du gi matung da hauji makha ta na eu pung dagi laganda mafam sa pham reli laganda mafam sa pham ba du hauji security force kanggu masuk rapid action force mesti namang kanggu na asok Meira Paibi yang bukan kipa tu ni uri film mesti asok jing hai ba haki mang da akoi Meira Paibi sing adu tan khai la bo na ba rapid action force masuk security force kanggu na masing yang lo tia gas sensin masuk bom sing ka paganda akoi hai ba male mafam jele Meira Paibi sing tan khai khre adu hojing mai kai chlai khang na sen thi Meira Paibi sing adu karai da lei ba hai ba yichin na bi tam khoi tongan state force sing security force sing mafam jele lei adu hojing tongan mai kai sen thi ba Meira Paibi sing adu gi mai kai gi so je khoi mafam khing da kang si king kan da miang ko thoga hौजिं मफम अमोन लाख बिया बि थाजे बनै रि मरक त खोइ साउन मियाम माइ कै दगि सु नाउरि सिन कापक पम संग थम पि तंजा सो खै थेंगरि अदु सेक्युरिटी फोर्स अमखा ता नाउजि या बस ना नबु सुनरि हौजिं टियर ग्यास की मेकु नाउजि अफम सि नाउजि मियाम जि लै बथु मसिन हौजिं सि हौजिं लै सन दि कोइ चक त गेंग मिनसि lady bus hauji su khoi security forces na khoi island si mamang ta da hauji khoi lady hauji khoi na uri basak ta masing asai mamang da lakhi ba thawai mil amasong Meira Paibi imai ben sing aduna lakhi ba re lakhi matam da sin da khi ba banner aduni hauji khoi sin na ngak yang mang da khoi tan khai khi ba security force na ka ba khoi action force ke dugum la ba ya gas ka pa khoi klai ni hauji hai ba klai sida gini hauji masing yang la ba ya gas sel kya ka khi ba du hai ri ba hauji masing yoi ba numidang pung mapal makhai rom ta kum tam ta thok khi ba tawdok du da hauji khoi tongan ba Meira Paibi imai bel khedi aso pal yaw khi ba mi uri hai ri ba so pan yaw khi ba imai bel sing ru ya gas sin khoi hai ba di khoi ambulance to hoji Utkhidre adu hai ba ambulance to buki ba gari du mioi kya shop gi habdi hoji fob gi na khangmang gamdre hoji su sing mai island sida koi masing yang la ba rapid action force ki personnel sing state force ki gangbu sing hoji koi ngak sem gi thabuk chathari adu hoji police tan khai ga su koi lamna uri basi sing mai singa makha gi area koi herang thong chakhi balambi paring aduni hai balambi paring asida hoji chen chi ba Meira Paibi sing kai ra ki Meira Paibi sing adu hoji mphong khida punsil leba gi leba gi mami du ne koi uri basi aduna hai ri ba Meira Paibi sing asi amu na mafam masomda sangla khigadra sangla oidra hai badu hoi fobi hoi thangmang amdre
ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯔꯦꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯑꯃꯁꯨꯡ ꯔꯕꯔ ꯕꯨꯂꯦꯠ ꯑꯗꯒꯤ ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯀꯌꯥ ꯃꯈꯣꯏ ꯆꯥꯎꯔꯥꯛꯅ ꯂꯤꯁꯤꯡ 10ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯀꯥꯞꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯂꯩꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯀꯥꯔꯐ꯭ꯌꯨꯁꯨ ꯂꯩꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯀꯥꯔꯐ꯭ꯌꯨ ꯂꯩꯕ ꯃꯇꯝ ꯑꯁꯤ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯥꯔꯐ꯭ꯌꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯪꯉꯨ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯟꯅ ꯑꯦꯅꯥꯎꯟꯁꯃꯦꯟ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯐꯥꯎꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯆꯪꯈꯤꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯟꯈꯥꯏꯅꯕ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯥꯞꯈꯤꯕꯅꯤ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯎꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯈꯥꯒꯤ ꯁꯥꯏꯠ ꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯍꯧꯖꯤꯛ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯈꯥꯒꯤ ꯃꯣꯗꯔꯟ ꯒ꯭ꯔꯥꯎꯟ ꯍꯥꯏꯕꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯑꯁꯤ ꯄꯨꯜꯂꯒ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯩꯈꯣꯏ ꯎꯔꯤ ꯍꯥꯏꯔꯤꯕ ꯑꯔꯥꯞꯄ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯍꯧꯖꯤꯛ ꯂꯩꯔꯤ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯔꯦꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯐꯣꯔꯁꯁꯤꯡꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯦꯡꯗꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯟꯕ ꯌꯥꯕꯗꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10ꯔꯣꯝ ꯇꯥꯛꯄ ꯃꯇꯝꯗ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯂꯨꯞ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯧꯒꯠꯄ ꯏꯃꯥ ꯃꯥꯄꯜꯅ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯑꯗꯨꯒꯨꯝꯂꯕ ꯁꯤꯡꯖꯃꯩ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯀꯣꯡꯕ꯭ꯔꯣꯠꯇ ꯂꯩꯕ ꯑꯣꯐꯤꯁꯇꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯔꯦꯂꯤ ꯂꯥꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯕꯦꯅꯔ ꯃꯈꯥꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯨꯅ ꯂꯥꯛꯈꯤꯕ ꯔꯦꯂꯤ ꯑꯗꯨ ꯁꯤꯡꯖꯃꯩ ꯊꯣꯡꯈꯣꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯤꯡꯖꯃꯩꯒꯤ ꯀꯩꯊꯦꯜꯗ ꯐꯝꯂꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯨ ꯌꯥꯎꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯦꯂꯤ ꯑꯗꯨ ꯁꯤꯡꯖꯃꯩ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯏ ꯂꯩꯔꯛꯑꯀꯥꯟꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣ ꯇꯝꯅ ꯂꯥꯛꯅꯕꯒꯤ ꯍꯣꯠꯅꯔꯛꯄꯗ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯈꯥꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯠꯂꯒ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯐꯥꯎꯕ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯈꯥꯗ ꯀꯥꯔꯐ꯭ꯌꯨ ꯂꯩꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯀꯥꯔꯐ꯭ꯌꯨꯗꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯍꯥꯏꯕ ꯑꯦꯅꯥꯎꯟꯁꯃꯦꯟ ꯄꯤꯕꯒ ꯂꯣꯏꯅꯅ ꯍꯟꯗꯣꯛꯅꯕ ꯋꯥꯐꯝ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯂꯩꯇꯅ ꯑꯃꯁꯨꯡ ꯌꯥꯕ ꯂꯩꯇꯅ ꯏꯃꯥꯁꯤꯡꯅ ꯈꯣꯡꯖꯪ ꯍꯜꯂꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯍꯜꯂꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯎꯅꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯍꯜꯂꯣꯏ ꯍꯥꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯏꯃꯥꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯚꯥꯔꯠꯀꯤ ꯃꯆꯨꯒꯤ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯄꯥꯏꯔꯀꯥꯟꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯆꯪꯁꯤꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯛꯄ ꯃꯇꯝꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯇꯨꯅ ꯇꯟꯈꯥꯏꯈꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ 3ꯂꯣꯝꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇ ꯆꯤꯡꯉꯥ ꯃꯈꯥꯒꯤ ꯃꯣꯗꯔꯟ ꯀꯣꯂꯦꯖ ꯃꯣꯗꯔꯟ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯍꯥ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯕꯦꯔꯤꯀꯦꯠꯁꯤꯡ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯕꯁꯤ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯀꯥꯞꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯤ ꯑꯗꯨ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯄꯁꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯕꯁꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯂꯤꯕ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯍꯧꯖꯤꯛ ꯀꯌꯥ ꯀꯥꯞꯄꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯪꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇ ꯁꯣꯛꯈꯤꯕ ꯃꯣꯏꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯨꯈꯤꯕꯗꯨꯅꯤ ꯑꯁꯣꯛꯄꯁꯨ ꯌꯥꯎꯕꯗꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯦꯞꯀꯗꯕꯒꯤ ꯃꯃꯤ ꯎꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯈꯥꯒꯤ ꯃꯣꯗꯔꯟ ꯀ꯭ꯂꯕ ꯔꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯌꯥꯎꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤ ꯃꯃꯥꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯝꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯁꯥꯎꯅꯔꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨ ꯇꯛꯈꯥꯏꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯒꯤ ꯄꯥꯔꯀꯤꯡ ꯂꯣꯠ ꯃꯤ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯄꯗꯤ ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯑꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠꯀꯤ ꯅꯥꯀꯜ ꯊꯪꯕ ꯅꯥꯀꯜꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗꯁꯨ ꯍꯧꯖꯤꯛ ꯔꯦꯂꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯤ ꯇꯛꯈꯥꯏꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅꯤ
hꯧzik ama ke somdagi nawi amasung nawi kapsulakpa amadi nung thajilakpi thogok so tholi houzik marak marakta mai ke somdagi miyamna nongalai du houzik mayum tam halakkiba mioi kaya amasu lambi lambi thakpagi ai lambi da pallaga leibai film adune houzik marakta koi houzik nawi kapakpa amasung nung kapapagi nung langjilakpi thogok so thui houzik sinamai gi som pakelom thang mai ke de leiriba akoi miam sang chile miam tak phuna ba akoi rapid action force ka munam akoi tiar gas sen jawba dum laba vehicle asi thoujin laga na houzik akoi houzik tiar gas sen ka pa hokre houzik adu houzik ka bi tiar gas sel sing asi hali mai hoi manak na pa ta bang ngam na kongjong loi sing dum akoi left na kongjong sing na ko nari adu moi na ba tiar gas houzik mai ke de gi su left tam tiar gas sel ka bi adu houzik lei fi machine houzik lei adu mi no no so ka nung sagi laga nung thajil lei houzik koi mang ui baduni houzik nung machine houzik koi mang ta ri houzik security force ka mu houzik nung pai ri houzik anga mi pen do mi nung thajil lei sakta mu de uri baji security force ka mu tam na koi nung thajil lei houzik protection force ka mu na so hai di mi sing do fana ba chilai पागल मत हो उसके साथ